अहानबदा मरुओइबा पाउ बिजे चीफ मिनिस्टर का तोंगान मफम सिंगदा लांजेनरुबा सिंगना मसागी मयुमदा हंजिंदुना लेरबा मियोय सिंगा उन्नदुना वारी साख्रे कॉमनवेल्थ गेम्स की केजी यांखई का मंगा की बॉक्सिंग फाइनल दा माइबम जादुमनी का ऑस्ट्रेलिया के जेडन डिक्सन का ngasi सानरगनी प्राइम मिनिस्टर नरेंद्र मोदी ना हाइरी जन लाना लमजिंग बिरबा अंगांग सिंगबु चुमथोकपिदुना चुंबा लंबिदा पुरक पतंगाई फदे हाइख्रे Women and Child Development Ministry na ngasidagi leibak sin batungna malemgi mamagi khomlang pithakpa chayol palan 2023 hauragani amasung security force na ain niyadaba tongan ba lahlawlup ki miyoy kaya fagat kre hairi khurumjari MAMI TV na sandok chaba news update meeting tabiri bapumna makpu yumnam ROSHNI na taramokchari pau sandok na pijari Chief Minister Yumnam Khemcha na Manipur district ki tongan ba mafam singda lanjenaru ba singna masagi mayumda hanjinduna leiraba miyoy singa unaduna wari sakre social media da thagalakpa warol amada Khemcha na hai babu parada leiba mahaki quarters da unakiba aduda mayum da hanjillaba lanjenaru ba singna thengnari ba khudongcha da ba sing gi matang da kupna khanakhi madugi manungda achen balambi lehenba yauna tangai fadana changdaba yadraba potlam sing fanghanna bagi matang da su kupna khanakhi hairi Chief Minister na hai laibak thiba thodokna maram oiduna lanjenaru ba sing amuk khana manglan amaga loinana thauna fana lehengadabani sarkar asina su state asida thokhiba irang aduna shoklaba imung singidamak paikhat payaba thaurang kaya paikhatuna lakli makha tanasu paikhat khigani aikhoi amata oina wakhal manana changsin minaraba matamda lamdam masida tangdu leitaba amadi chaukhatpa purakpa ngamgani hainasu Chief Minister na makha tana phongdokhi Chief Minister Yumnam Khemcha na makha tana haikibada state asigi urban local body sing mapangal kanhanbana sarkar gi firepni Thawal Municipal Council gi Chairperson na Luchingba miyoy tara mangana saba mihut kangbu amaga Chief Minister Yumnam Khemchan ga unaduna wari sabada phongdokhibani babu parada leiba mahaki quarters da unabada municipality gi thabak thoram sing hena fagat hanbagi matang da su wari sakhi hairi madugi manung da lunan ba afaba ising phanghanba sewerage system amadi street lighting gi matang da khanakhi hairi miyam gi damak taru tanan ba amadi hingbada nungaigadaba sahar sing semgatnaba hotnabada urban local body singi thodang chawi maramaduna makhoi gi damak matam ga chanaba thabak thoram sing paikhat hanaba honaba haibasi tangai fadabani Commonwealth Games ki yankhai ga manga kg gi boxing final da Manipur gi maibam jadumani ga Australia gi Jaden Dixon ga ngasi nungthil pung 3 minute 95 da sanaragani ngarang sanakhiba semi final da jadumani na Namibia gi boxer Hosilfu mangaga panjil sinoda maithiba piraba matungda games asigi final changkhibani Manipur gi cyclist Ronaldo Singh Laitonjam amasung Rohit Singh Yanglin su men's sprint event ki qualifying round ngasi nungthil da saruk yagani handakta China gi Ordos da pangthokhiba Asian Judo Championship da Senjengi takaman fanglaklabi Manipur gi inungan bi takhelambam su nupi gi KG yang humdraga Nepal gi Kanglup ki quarter final numidang wairam pung manga makhaida sanagani medal tallies da hojik faubada Bharat na games asida sana gi manga lupa gi taragal nithoi amasung senjeng gi taruk phangduna 13 suba mafam da leiri Australia na sana gi manga yauna punna takaman yankhai ga taruk phangduna khwaidagi makokta leiri Manipur gi ching amasung tampaki mafam singdagi security force na tongan ba lalhau singgi miyoy mari fagat kre Imphal West district ki manung chanba Porompat police station na konba Khurai Konsam laikai dagi aina thingkhraba lup priprak
ꯄ꯭ꯔꯣꯒꯤ ꯃꯤꯑꯣꯏ ꯑꯃ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯃꯤꯑꯣꯏ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦꯜꯗꯒꯤ KCB PWGꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯑꯁꯤ ꯃꯃꯥꯡ ꯊꯥ 9ꯗ ꯁꯤꯡꯖꯃꯩ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯕꯣꯝ ꯊꯝꯖꯤꯟꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯚꯥꯔꯠ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒꯤ ꯄꯤꯂꯔ ꯅꯝꯕꯔ 79 ꯑꯃꯗꯤ 81ꯒꯤ ꯖꯒꯥꯗꯒꯤ आयना थिंख्रबा लोक प्रीपाक की मियोय अनीसु सिक्योरिटी फोर्स ना फारे हायरी Women and Child Development Ministry na ngasidagi laibak sinba thungna malemgi mamagi khomlang pithakpa chayol palan 2023 hauragani chayol ama chathagadaba palan thoram asina mamagi khomlang pithakpana piriba kanaba sing mipum khudingmakta khanghangadabagi pandam thamli Ministry na hai ahanba tha taruk fauba akhanaba khomlang pithakpa amadi angang aduna chahi ani suba amadi adugi helakpa fauba atay mari leinaba chunaba chinjaka konana khomlang pithakpa asi makha chathagadabani Manipur High Court ki order matung ina Manipur University ki Vice Chancellor ki thaudang puduna laklaba Professor Sumitra Fanjaubam gi Thabak ki matam ngasi loikre Sumitra ki mathangda University asigi khwaidagi senior oina leihoriba Professor RK Hemant Kumar ngasi dagi Vice Chancellor ki charge puba haukre hairi Vice Chancellor ki post asi hangduna leiba yadabana ngasi Manipur High Court na khwaidagi senior oina leihoriba Hema Kumar bu Vice Chancellor ki thaudang punaba interim order ama pikibani hairi 33/11 kV Imphal Powerhouse Substation dagi lakpa Secretariat ki 11 kV feeder asi ngasi ayuki pung nipal makai dagi nungthil pung ani makai fauba maimut kani hairi MSPDCL gi paun hai masina maram oiduna 14 quarter Sanjenthong area Palace Compound Mahabali amasung Thangapat mapan gi mafam singda hairiba matam masida mai fangloi hairi Iraipak Inat Janura Loisenlon Ichalgi 20 suba Mapok Kumongi Thauram ngasi Manipur Press ta pangthokre Thauram maduda Ichalgi President Tongbram Ongbi Ibemcha All Manipur Women Social Reformation and Development Samaj Nupi Samaj ki President Thokchom Ramani Apunba Manipur Kanba Imalup Amkil ki President Laurembam Nganbi All Manipur Chingmi Tammi Apunba Nupi Lup Tammi Chingmi ki President Yambem Momon Nongpok Lenga Apun Banupi Lup NLA-NL gi Vice President Laiden Lakpam Tombi Nongchup Imphal Palem gi Apun Banupi Lup Nimpal gi President Thingbaizam Ibeyaima Awon Banupi Lup ANUL Bishnupur gi President Laurembam Pramo Thobal District United Women Development Organization Thobal Imagi President Kumukcham Mema Manipur Chanura Leise Marup Machalema gi President Wangkhai Mayum Amushna Kha Nongpok Apun Banupilu More gi President Lukram Binakumari Imalay Marel Apun Balup Churachandpur gi President Angom Nayani Leima na Presidium member sing oiduna saruk yaki Agasitang ama English ni Kundataru ingin gitaraga ni Panipan ba yay perabatan January sita Iraipak Inat Janura Luinasilo Isalgi Kundan Matuirak Suba Mapokumun Lapada Iramdam Stel Iminariba Yellow Cross Makimapanda Ahan Makada Yaku Pausin Pizeli Ichal Haukiba Solising Animama Ingin di Kundatarini Panba Intokaban Lumita Maharaj Kumari Kenti Venedina May Lobi Ganat Vesalaki Sapung Lakin Sapung laki bagi maramdi ay ko nai may ko iramdam si yelong ay dili hauna ay na concern amadi ramdam si dalay ba ay ko tungan ba iramdam sige ako ay bigi pibam lain ba dumak singasi ngag na siya na bahal naman singa mapungpana ay ko ina asura yung pamurata tambirami Paugi maragtat na atin ba break amatang luminasi Give him a key, Hazabutamo.
सिगी हमसे एक्सटेट टीएमटी ना चेक्सन ना लाक्सी लगा थमखबनिने दादारंसे जुहार हाबगा अमता कीद्रबो असुमना मयामदना मचल बो नापशन दुगुम मसिगी युमसिबु असोयंगान कोकदबतगी एक्सटेट टीएमटी ना नापसेली एक्सटेट टीएमटी जोर हाबदी ngakokna na basemani German technology sinamana concrete ka tokna tinaba matamda kapamul amuk hena angle adli extect TMT strength is in the grip ब्रेक की मतुंगदा तरामना उक्चेरी मखा ताबा पाव पिजेरी ngasi nongmaibung thamchet high school United People's Front UPF Manipur gi member tara mangana saba Imphal East District Council semkhre ayek pam loya lakpa meite secretary publicity UPF Manipur na thadorakpa cherol amana hai kibada executive member nipansu khanki hai riba member sing nauna thau puragadaba district president thokchom Ranbir na hai kibada head office na laurakpa thabak thodangda angamba mateng pangnaba honagani amadi ahanba oina hozik lomi singna thengnariba har fangdaba amadi Imphal East District ki mafam singda lambi fattaba sing asi mari leinana department da chattuna khanghangani amadi Imphal East ki chingya tamya da leiba community singa unaduna nungsi chanana tangdu leitana leinaba khunai ama puraknaba angamba thakta hotnagani haikibaga loinana miyamnasu mateng pangbiyu haiki Bharat amasung China na Sikkim gi Nathula Pasta ngamkhaida lalon itik taunaba amuk hauragani hairi yumlon naba leibak anina amuk hana lalon itik taunaba maru oiba mafam asi khalakibani chahi taruk lalon itik taunaba lepuraba matungda amuk hana leibak anina lam masida punna changsin minagani mashina leibak anigi lalon itik ki lamda hena khumang chaushillagani hairi Prime Minister Narendra Modi na hairi lan na lamjing biraba angang singbu chumthok piduna achumba lambida purakpa tangai fade haikhre Delhi gi jantar mantar da changsin khiba khongjangda nupi macha amana fazadaba wahai wata sizinaduna Modi amadi mahaki apokpibu panduna ngang khiba wafam social media da viral oikiba matamda Narendra Modi na phongdokhibani fazadaba wahai wata sizinabana karigumba makhal amatagi waroshin purakpa ngamloi Prime Minister na nupi macha adugi mathakta ain gi oiba thabak amata lokhat khankhide masigi maramdi lan lamjing biraba angang singbu afaba lambida puraknaba wakholon sarkar asida leibagini Prime Minister Modi na makha taraduna hairi khongjang changsinba matamda fazadaba wahai wata sizinakhiba sing adugi damakta nungaitaba fawi aduga makhoi sing adu mari leinaba sing amadi miyam na ngakpiyu makhoibu afaba lambida puraknaba kanna hona minasi Prime Minister Kisan Samman Nidhi PM Kisan Scheme gi ing lisingani ga kungamari kunmanga dagi lisingani ga kunmanga kuntaruk makha tana sangdokpadagi Union Ministry singna ayaba pire hairi paumi singda wa ngangbada Information amadi Broadcasting Minister Ashwini Vaishnav na hai chahi manga gi manungda paikhatkadauba scheme asigi damak lupa crore lakh ahum kaithokpagi ayaba supire Shri Vaishnav na hai kanaba asi fangba yaraba matik charaba laumi sing imung manungda matam chana amadi taseng na direct benefit transfer DBT system gi makhada tengbang asi pigani ministry na hai tangkak kunga humdoi thokna hakthengna lupa crore lakh mari makhatana senfam laumi sing gi bank account singda hapchinkhre Aroibada marueba pau amuk khana bizeri Chief Minister ga tongan ba mafam singda lanjenaruba singna masagi mayumda hanjinduna leiraba miyoi singa unaduna wari sakre Commonwealth Games ki Yankai ga manga gi KG boxing final da Maibam Zadumani ga Australia gi Jaden Dixon ga ngasi sanaragani
Prime Minister Narendra Modi na hairi lana lamjingbiraba angangsingbu tumthokpiduna achumba lambida purakpa tangai fade haikre. Women and Child Development Ministry na ngasidagi lebak sinba thungna malemgi mamagi komlang pitakpa chayol palan 2023 hauragani. Amasung security force na ay niyadaba tungan-tungan ba lalalob ki miyoy kaya fagat kre hairi. Hoziki oina di MAMI TV na sandok chaba news update loisinjare makhada ba pawgidamak MAMI TV bi midyeng tado na leibiyu.